ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯣꯅꯥꯂꯤꯀꯥ ꯀꯩꯁꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯒ ꯆꯨꯔꯛꯄꯅꯤ, ꯊꯦꯡꯅ ꯊꯦꯡꯖꯤꯜꯂꯛꯄꯅꯤ꯫ ꯊꯕꯥ ꯇꯨꯔꯦꯜꯗꯒꯤ ꯀꯥꯔꯛꯇꯨꯅ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯇꯍꯥ ꯇꯍꯥ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯑꯁꯪꯕꯤꯒ ꯊꯦꯡꯅꯩ꯫ ꯑꯁꯪꯕꯤꯅ ꯍꯥꯏ, ꯊꯕꯥ ꯄ꯭ꯔꯞ ꯆꯠꯂꯨ, ꯅꯌꯨꯝꯗꯅꯦ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯑꯣꯛꯇꯣꯏꯕ ꯎꯔꯥꯎ ꯊꯔꯥꯎ ꯇꯧꯕꯗ ꯂꯣꯏꯍꯧꯔꯦ, ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯍꯧꯔꯦ, ꯄ꯭ꯔꯞ ꯆꯠꯂꯨ꯫ ꯊꯕꯥ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯈꯣꯡꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯇꯍꯥꯅ ꯊꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯌꯧꯔꯦ꯫ ꯃꯅꯨꯡꯗ ꯂꯥꯎꯔꯤꯕꯗꯨ ꯃꯉꯣꯟꯗꯒꯤ ꯇꯥꯔꯛꯏ꯫ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯄꯣꯠꯆꯩꯁꯤꯡꯁꯦ ꯂꯣꯏꯅ ꯊꯨꯒꯥꯏꯕ ꯇꯥꯔꯦ꯫ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯁꯤꯡꯖꯪꯗꯣ? ꯂꯣꯏ ꯌꯥꯟꯈꯥꯏꯒꯦꯕ ꯑꯩ꯫ ꯄꯤꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯁꯦꯜꯗꯣ ꯂꯩꯇꯅ ꯀꯗꯥꯏꯗꯒꯤ ꯄꯤꯌꯨ ꯍꯥꯏꯕꯅꯣ? ꯁꯤ ꯑꯗꯨꯝ ꯇꯧꯍꯩꯗꯦ ꯃꯤ ꯅꯪꯕꯨ ꯏꯕꯨꯡꯉꯣ, ꯊꯝꯃꯣ ꯍꯥꯏꯕꯅꯦ ꯃꯤ꯫ ꯊꯕꯥ ꯇꯍꯥ ꯇꯍꯥ ꯏꯃꯨꯡ ꯆꯪꯁꯤꯜꯂꯤ꯫ ꯃꯃꯧ ꯂꯥꯛꯄ ꯎꯕꯗ ꯁꯣꯜꯂꯕꯤ ꯃꯅꯦꯝ ꯑꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯁꯦꯜ ꯄꯨꯔꯛꯄ꯭ꯔꯥ? ꯄꯨꯔꯛꯂꯕꯗꯤ ꯑꯃꯨꯛꯇ ꯄꯤꯈꯣ, ꯏꯃꯨꯡꯁꯤ ꯎꯠ ꯑꯣꯟꯕ ꯇꯥꯔꯦ꯫ ꯊꯕꯥ ꯐꯤꯖꯤꯗ ꯌꯦꯞꯂꯛꯄ ꯁꯦꯜꯗꯨ ꯇꯍꯥꯅ ꯂꯧꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯂꯣꯌꯥꯗ ꯄꯤ꯫ ꯁꯦꯜꯗꯨ ꯇꯥꯞ ꯂꯧꯗꯨꯅ, ꯉꯁꯥꯏꯅ ꯏꯔꯦꯝ ꯂꯦꯝꯅ ꯁꯦꯜꯁꯤ ꯄꯤꯔꯛꯂꯕꯗꯤ ꯑꯩꯅ ꯎꯔꯥꯎ ꯊꯔꯥꯎꯔꯤꯕꯁꯦ ꯇꯧꯔꯝꯈꯤꯗ꯭ꯔꯣ? ꯅꯣꯏ ꯍꯥꯏꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯝ ꯂꯣꯌꯥ ꯊꯣꯛꯈꯤ꯫ ꯍꯦꯟꯕꯤ ꯊꯋꯥꯏ ꯆꯥꯛꯅ, ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥꯁꯤꯕꯨ ꯑꯩꯅ ꯀꯔꯝꯍꯥꯏꯅꯃꯛ ꯄꯣꯛꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯩ꯫ ꯊꯕꯥ ꯋꯥ ꯉꯥꯡꯗꯦ, ꯃꯍꯥꯛ ꯋꯥ ꯉꯥꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ, ꯑꯗꯨꯅ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅꯁꯨ ꯋꯥꯀꯠꯅꯤꯡꯗ꯭ꯔꯦ꯫ ꯊꯕꯥ ꯇꯞꯅ, ꯏꯃꯥ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ, ꯉꯁꯥꯏꯁꯨ ꯌꯥꯝ ꯆꯥꯈꯤꯗꯦ, ꯑꯩ ꯊꯣꯡꯅꯕ ꯇꯧꯔꯒꯦ꯫ ꯏꯃꯥ ꯍꯣꯏ ꯏꯕꯦꯝꯃ, ꯀꯨꯏꯔꯣꯏꯌꯦ ꯑꯩ ꯐꯠ ꯊꯣꯡꯂꯛꯀꯦ꯫ ꯊꯕꯥ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤ꯫ ꯍꯦꯟꯕꯤ ꯆꯪꯈ꯭ꯔꯤꯕ ꯊꯕꯥꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏ, ꯑꯁꯨꯛ ꯐꯈ꯭ꯔꯕ ꯏꯃꯧꯁꯦ ꯑꯩꯒꯤ ꯏꯆꯥ ꯁꯥ ꯃꯥꯟꯕꯁꯤꯗ ꯍꯦꯛ ꯂꯩꯔꯨꯗꯅ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯤꯗꯀꯣ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯅꯨꯡꯁꯤꯕꯁꯤꯅ ꯃꯤꯁꯦ ꯑꯁꯤ ꯌꯧꯅ ꯃꯥꯡꯍꯟꯕ ꯉꯝꯕ ꯑꯣꯏꯔꯦꯀꯣ꯫ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯖꯔꯛꯄ ꯏꯃꯧꯁꯤ ꯉꯁꯤꯗꯤ ꯆꯥꯛꯈꯨꯝꯒꯤ ꯃꯩ ꯃꯨꯠꯇꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ? ꯑꯁꯣꯟꯕꯤ ꯑꯩꯒꯤ ꯁꯦꯕꯥꯕꯨ ꯇꯧꯒꯗ꯭ꯔꯥ? ꯃꯄꯨꯔꯣꯏꯕꯒꯤ ꯁꯥꯔꯩ ꯃꯤꯑꯣꯠ ꯃꯤꯅꯩꯕꯨ ꯈꯥꯡꯒꯗ꯭ꯔꯥ? ꯃꯔꯥꯏꯕꯛ ꯁꯦꯡꯊꯣꯛꯅꯁꯨ ꯊꯤꯔꯦꯗꯀꯣ꯫ ꯆꯥꯛꯈꯨꯝꯗꯅꯤ ꯆꯥꯛꯇꯤ ꯊꯣꯡꯂꯤ ꯍꯥꯏꯕꯨ ꯈꯣꯏꯖꯪꯅ ꯊꯣꯡꯕꯗꯤ ꯅꯠꯇꯦ꯫ ꯃꯁꯥꯗꯨ ꯏꯃꯪ ꯃꯪꯉꯤ, ꯋꯥꯈꯜ ꯑꯃꯗ ꯂꯨꯞꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯅꯥꯀꯣꯡꯗꯁꯨ ꯇꯥꯔꯤ, ꯅꯄꯨꯟꯁꯤꯗꯣ ꯃꯐꯝ ꯑꯁꯤ ꯂꯩꯔꯒ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯐꯩ, ꯅꯪ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯏꯟꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯗ꯭ꯔꯕꯅꯤ, ꯑꯩꯒꯤ ꯏꯆꯥ ꯁꯤꯈ꯭ꯔꯕ꯫ ꯄꯨ ꯄꯥꯡꯁꯨ ꯁꯨꯗꯕ ꯃꯆꯥ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ? ꯃꯃꯥ ꯆꯠꯁꯤ ꯂꯥꯎ꯫ ꯃꯥ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯣꯏꯗ꯭ꯔꯕꯅꯤ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯁꯤꯈ꯭ꯔꯦ, ꯆꯠꯁꯤ ꯂꯥꯎ꯫ ꯆꯠꯂꯝꯗꯥꯏ ꯃꯃꯥꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯍꯌꯦꯡ ꯋꯥꯔꯕ ꯀꯥꯟꯗ ꯅꯃꯥ ꯅꯄꯥ ꯑꯩꯈꯣই ꯂꯩꯔꯤ ꯍꯥꯏꯅꯗꯤ ꯅꯪ ꯅꯤꯡꯁꯤꯡꯂꯛꯇꯕ ꯑꯣꯏꯌꯨꯀꯣ꯫ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ ꯍꯥꯏꯔꯤꯕꯁꯤ꯫ ꯅꯤꯡꯁꯤꯡꯂꯨꯕꯅꯤ ꯑꯗꯨꯉꯩꯒꯤ ꯃꯇꯝꯗꯨ꯫ ꯊꯕꯥ ꯃꯈꯨꯠꯅ ꯃꯃꯥꯏ ꯄꯨꯂꯞ ꯅꯥꯟꯊꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯑꯩ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ, ꯊꯥꯡꯖꯤꯟꯈ꯭ꯔꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯇꯤꯡꯈꯪꯇꯅ ꯊꯜꯂꯕꯁꯨ ꯇꯨꯡ ꯍꯟꯅꯗꯤ ꯑꯩ ꯆꯠꯂꯔꯣꯏ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯀꯥꯟꯗ ꯂꯣꯌꯥ ꯌꯨ ꯉꯥꯎꯗꯨꯅ ꯍꯥꯏꯔꯪ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯇꯨꯅ ꯊꯕꯥꯕꯨ ꯀꯧꯏ꯫ ꯊꯕꯥ, ꯑꯣ ꯊꯕꯥ, ꯑꯩ ꯂꯥꯛꯂꯦ, ꯅꯄꯨꯔꯣꯏꯕ ꯍꯜꯂꯛꯂꯦꯅꯦ ꯅꯪꯕꯣ꯫ ꯊꯣꯡꯒ ꯂꯣꯜꯂꯤꯅꯤ꯫ ꯂꯣꯌꯥ ꯊꯣꯡꯗꯨ ꯊꯤꯟꯗꯨꯅ, ꯊꯕꯥ ꯊꯣꯡꯁꯤ ꯍꯥꯡꯉꯨꯅꯦ, ꯃꯁꯤ ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯕ ꯈꯪꯉꯤꯅꯦ, ꯑꯗꯨꯒ ꯊꯣꯡꯒꯁꯨ ꯂꯣꯟꯗꯅ, ꯍꯥꯡꯗ꯭ꯔꯤꯕ꯭ꯔꯥ ꯊꯣꯡꯁꯦ? ꯀꯥꯎꯈꯥꯏꯔꯒꯦ, ꯊꯕꯥ꯫ ꯍꯟꯖꯤꯟ ꯑꯀꯟꯕ ꯈꯣꯟꯖꯦꯜꯗ ꯊꯣꯡꯗꯨ ꯊꯤꯜꯂꯤ꯫ ꯍꯦꯟꯕꯤ ꯇꯞꯂꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯡꯗꯨ ꯍꯥꯡꯉꯤ꯫ ꯂꯣꯌꯥ ꯇꯨꯔꯣꯏ ꯉꯥꯝꯂꯣꯏ ꯃꯅꯨꯡ ꯆꯪꯂꯛꯇꯨꯅ, ꯊꯕꯥ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯕ? ꯃꯥ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯕ? ꯏꯃꯧꯗꯣ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯃꯁꯥꯗꯨ ꯋꯥꯗꯅ ꯄꯣꯊꯥꯕ ꯆꯪꯈ꯭ꯔꯕꯅꯤ꯫ ꯅꯪꯕꯨ ꯀꯨꯏꯅ ꯉꯥꯏꯔꯝꯕꯅꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯑꯁꯨꯛ ꯊꯦꯡꯂꯐꯥꯎ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯆꯠꯊꯣꯛꯂꯨꯔꯕꯁꯨ ꯐꯠ ꯍꯟꯖꯤꯜꯂꯛꯄ ꯌꯥꯗ꯭ꯔꯥ ꯅꯪꯕꯨ? ꯅꯪ ꯍꯦꯟꯃꯜꯂꯤꯀꯣ ꯅꯪ꯫ ꯅꯋꯥ ꯂꯧꯗꯦ, ꯑꯩꯅ ꯍꯟꯖꯤꯟꯅꯤꯡꯕ ꯃꯇꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ, ꯑꯩꯅ ꯀꯅꯥꯝꯇ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯗꯨꯏ ꯅꯨꯄꯤꯗꯣ? ꯑꯩ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯈꯪꯅ ꯃꯥꯅ ꯍꯦꯛꯇ ꯇꯨꯝꯕ ꯌꯥꯕ ꯈꯪꯅꯤ ꯃꯥ꯫ ꯂꯣꯌꯥ ꯉꯥꯡꯗꯨꯅ ꯀꯥꯗ ꯆꯪꯈꯤ꯫ ꯍꯦꯟꯕꯤꯅ, ꯏꯃꯧꯗꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯅꯨꯡꯁꯥ ꯃꯔꯛꯇ ꯅꯨꯡ ꯂꯩꯉꯣꯏ ꯅꯤꯛꯇꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯤꯕꯣꯡ ꯆꯔꯥ ꯍꯦꯟꯗꯅꯕ ꯁꯦꯜ ꯇꯥꯜꯂꯨꯔꯤꯕꯅꯤ꯫ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯍꯜꯂꯛꯂꯦ ꯍꯥꯏꯔꯕꯗꯤ ꯏꯔꯦꯟꯖꯅ ꯇꯨꯝꯈꯣ꯫ ꯍꯥꯏꯔꯤꯗꯨ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔ ꯈꯪꯗꯦ, ꯂꯣꯌꯥ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯉꯛꯇꯨꯅ
ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯊꯕꯥꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯨꯝꯃꯤꯅꯤꯅ ꯇꯨꯝꯃꯤꯅꯦ ꯇꯨꯝꯃꯨ ꯈꯪꯍꯧꯗꯦ ꯅꯥꯀꯜꯗꯒꯤ ꯃꯣꯟꯗꯨ ꯇꯥꯞ ꯂꯧꯗꯨꯅ ꯇꯨꯝꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯅꯝꯁꯤꯟꯈꯤꯕ ꯊꯕꯥ ꯏꯈꯪ ꯈꯪꯅ ꯃꯈꯣꯡꯗꯨ ꯄꯤꯖꯤꯡ ꯀꯥꯎꯗꯨꯅ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯊꯕꯥ ꯃꯨꯛꯇꯨꯅ ꯂꯣꯌꯥꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯏ ꯌꯨ ꯉꯥꯎꯕꯅꯤꯅ ꯑꯃꯗꯁꯨ ꯄꯥꯡꯒꯜꯗꯤ ꯌꯥꯎꯗꯦ ꯑꯗꯨꯅ ꯊꯕꯥꯅ ꯏꯜꯂꯛꯄꯗꯨꯗ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯂꯤ ꯊꯕꯥ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯈꯩ ꯂꯦꯞꯂꯒ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯅꯣ ꯇꯥꯅꯣꯌꯥꯟ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯏꯟꯇꯅꯒ ꯇꯧꯏꯅꯦ ꯎꯁꯤꯠꯇꯦ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯗꯨꯕꯣ ꯉꯥꯎꯔꯕ꯭ꯔꯣ ꯅꯉꯣꯟꯗ ꯀꯅꯥꯅ ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯇꯨꯝꯃꯨ ꯍꯥꯏꯒꯦ ꯅꯋꯥꯅ ꯄꯨꯔꯣꯏꯕ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯉꯥꯏꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯕ ꯅꯪ ꯍꯥꯠꯇꯣꯛꯎꯔꯣ ꯑꯩ ꯉꯥꯏꯗꯤ ꯉꯥꯏꯖꯔꯝꯕꯅꯤ ꯑꯗ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯇꯥꯅꯤꯡꯗꯦ ꯆꯤꯟꯊꯤꯕꯤ ꯑꯩ ꯉꯥꯏꯕꯒꯤꯔ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡꯁꯤ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤꯁꯦ ꯉꯥꯏꯕꯒꯤꯔꯕ ꯃꯁꯤ ꯊꯤꯔꯤꯕ ꯃꯆꯤꯟꯁꯤꯗ ꯈꯨꯠꯆꯥꯎꯁꯦ ꯄꯥꯏ ꯊꯥꯖꯤꯜꯂꯛꯇꯅꯕ ꯊꯕꯥ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯃꯁꯤ ꯃꯤꯅ ꯉꯥꯡꯂꯒ ꯈꯨꯝꯗꯕꯤꯒꯤ ꯇꯧꯏꯅꯦ ꯎꯁꯤꯠꯇꯦꯅꯦ ꯃꯁꯦ ꯂꯣꯌꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯕꯥꯒꯤ ꯃꯁꯝꯗꯨ ꯇꯥꯞ ꯃꯈꯨꯠ ꯈꯨꯆꯥꯎꯗꯨꯅ ꯄꯥꯏꯁꯤꯟꯗꯨꯅ ꯅꯪ ꯈꯨꯝꯒꯦꯔꯥ ꯈꯨꯝꯃꯣꯏꯒꯦꯔꯥ ꯑꯩꯅ ꯉꯥꯡꯂꯒ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯕ ꯊꯕꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯣꯌꯥ ꯁꯝꯁꯦ ꯊꯥꯗꯣꯛꯄꯤꯌꯨ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯣꯕ ꯂꯣꯌꯥ ꯊꯕꯥꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯨꯔꯒ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ ꯅꯪ ꯐꯃꯨꯡꯗ ꯇꯨꯝꯕ ꯌꯥꯔꯣꯏ ꯃꯈꯥꯗ ꯅꯪ ꯇꯨꯝꯒꯗꯧ ꯈꯪꯂꯕ꯭ꯔꯥ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯣꯌꯥ ꯐꯃꯨꯡ ꯀꯥꯗꯨꯅ ꯇꯨꯝꯈꯤ ꯊꯕꯥ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯨ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯏ ꯑꯗꯨꯕꯨ ꯇꯩꯊꯣꯛꯏ ꯍꯥꯏꯕꯇꯅꯤ ꯍꯦꯟꯅ ꯑꯗꯨꯝ ꯄꯤꯔꯥꯡ ꯃꯍꯥꯛꯇꯤ ꯁꯤꯟꯊꯔꯛꯏ ꯃꯁꯥ ꯇꯥꯁꯤꯟ ꯐꯛꯂꯥꯡꯗꯨꯗ ꯉꯥꯊꯥ ꯃꯍꯥꯛ ꯇꯨꯃꯤꯟ ꯐꯝꯃꯤ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯉꯩꯒꯤ ꯃꯇꯝꯗꯣ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯛꯇ ꯅꯥꯎꯊꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯡꯁꯤꯔꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯗꯣ ꯇꯝꯐꯥ ꯑꯗꯨꯛ ꯆꯥꯎꯔꯕ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯅ ꯆꯥꯛ ꯏꯟꯅꯕ ꯍꯣꯠꯅꯔꯤ ꯏꯍꯦ ꯏꯃꯥꯒꯤ ꯊꯕꯥ ꯅꯪꯕꯨ ꯆꯥꯛꯈꯨꯝꯁꯤ ꯑꯝꯇꯒ ꯆꯥꯛꯀꯣꯏꯃꯤ ꯊꯕꯥ ꯃꯉꯛꯇꯣ ꯍꯥꯏꯗꯨꯅ ꯌꯥꯔꯦ ꯍꯥꯏꯕ ꯏꯃꯥ ꯑꯩ ꯄꯨꯛ ꯊꯜꯂꯦꯃꯤ ꯆꯥꯛꯈꯣꯝ ꯑꯃꯅꯤ ꯆꯥꯛ ꯆꯥꯕꯗ ꯉꯥꯏꯔꯤ ꯀꯔꯝꯍꯥꯏꯅ ꯊꯜꯂꯤꯕꯅꯣ ꯅꯕꯨꯛꯇꯣ ꯁꯤꯝꯇꯪꯒ ꯆꯥꯛꯄꯁꯤ ꯇꯥꯟꯖꯥ ꯆꯥꯅ ꯃꯄꯥ ꯂꯥꯛꯄꯗꯨꯗ ꯊꯕꯥ ꯀꯦꯁꯤꯟꯅꯗꯨꯅ ꯃꯄꯥꯗ ꯕꯥꯕꯥ ꯌꯦꯡꯉꯨꯗꯨ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯃꯈꯩ ꯆꯥꯛ ꯏꯜꯂꯤꯕ ꯍꯧꯅꯕ꯭ꯔꯕ ꯁꯤꯕꯨ ꯈꯝꯕ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯏꯍꯦ ꯃꯃꯥ ꯅꯪ ꯁꯤꯗꯤꯕ ꯅꯪ ꯑꯩꯒꯤ ꯃꯤꯠꯇ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯕꯁꯨ ꯅꯆꯥꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅꯦ ꯇꯝꯐꯥ ꯄꯩꯊꯣꯛꯇꯨꯅ ꯆꯥꯎꯖꯕꯗꯅꯤ ꯀꯗꯥꯏꯗꯒꯤ ꯂꯩꯁꯥꯕꯤ ꯐꯥꯕꯅꯣ ꯆꯥꯛꯁꯤ ꯐꯥꯎ ꯃꯈꯨꯠꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯍꯩꯇ꯭ꯔꯗꯅ ꯏꯜꯂꯤꯕꯁꯤꯅꯤ ꯑꯩꯅ ꯍꯩꯅ ꯆꯥꯛ ꯆꯥꯕꯕꯨ ꯑꯩ ꯍꯩꯖꯩ ꯀꯩꯅꯣ ꯏꯃꯥꯟ ꯑꯍꯩ ꯑꯄꯥ ꯁꯥꯔꯒ ꯑꯗꯨꯝ ꯏꯜꯂꯒ ꯊꯥꯏꯅ ꯆꯥꯛ ꯏꯟꯕꯤꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯥꯎꯔꯕꯅꯤꯅ ꯏꯀꯥꯏꯌꯦꯕ ꯃꯤꯅ ꯌꯥꯝ ꯀꯦꯁꯤꯟꯅꯕ ꯃꯥꯟꯈꯤꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯉꯥꯡꯗ ꯂꯩꯔꯅꯨ ꯏꯜꯂꯤꯕ ꯆꯥꯛꯁꯤꯗꯨꯝ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯎ ꯊꯕꯥ ꯎꯄꯥꯏ ꯂꯩꯇ ꯃꯄꯥꯗ ꯌꯦꯡꯉꯤ ꯈꯝꯕ ꯅꯣꯛꯂꯗꯨꯅ ꯑꯗꯨꯃꯇꯪ ꯍꯦꯛ ꯆꯥꯊꯣꯛꯏ ꯆꯥꯁꯤꯗꯤ ꯊꯕꯥ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯕꯒ ꯁꯤꯗꯤꯕ ꯆꯥꯄꯦꯛ ꯃꯥꯟꯅꯩ ꯃꯤꯅ ꯄꯨꯛ ꯊꯜꯂꯦ ꯍꯥꯏꯔꯒ ꯃꯤꯀꯨꯞ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯄꯤꯔꯥꯡꯂꯛꯇꯨꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯊꯕꯥ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯅꯩ ꯃꯥꯅꯤ ꯑꯩꯗꯤ ꯂꯝꯍꯦꯟꯕꯤꯅꯤ ꯍꯥꯏꯕ ꯏꯟꯗꯕꯤ ꯂꯝꯍꯦꯟꯕꯤ ꯃꯄꯤ ꯏꯔꯥꯊꯥꯡ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯗ ꯇꯞꯅ ꯌꯦꯡꯂꯛꯇꯨꯅ ꯄꯦꯟꯗꯅ ꯍꯥꯏ ꯅꯪꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛ ꯃꯤꯔꯥꯏꯔꯝꯂꯒ ꯅꯪꯒꯤ ꯅꯥꯛꯇ ꯄꯨꯟꯁꯤꯒꯤ ꯆꯥꯔꯕꯁꯨ ꯆꯥꯗ꯭ꯔꯕꯁꯨ ꯃꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯍꯔꯥꯎ ꯍꯤꯡꯃꯤꯟꯅꯒꯦ ꯈꯟ ꯑꯩ ꯂꯥꯛꯈꯤꯕꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯣꯏꯈ꯭ꯔꯦ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯃꯪꯂꯥꯟ ꯑꯣꯏꯍꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯈꯥꯡꯒꯦ ꯑꯩ ꯉꯝꯂꯤꯕ ꯃꯈꯩ ꯈꯥꯡꯒꯦ ꯅꯪꯒꯤ ꯃꯤꯍꯨꯠ ꯃꯤꯅꯩꯁꯦ ꯑꯩ ꯈꯥꯡꯗꯨꯅ ꯍꯤꯡꯈꯤꯒꯦ ꯑꯍꯤꯡꯗꯨꯃ ꯇꯨꯝꯗꯅ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯕꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯝꯗꯨꯅ ꯅꯨꯡꯇꯤꯒꯤ ꯃꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯥꯛꯏ ꯅꯨꯡꯁꯤ ꯇꯣꯝꯕꯤꯅ ꯊꯕꯥ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯕ ꯃꯥꯜꯂꯤꯗ ꯍꯣꯏ ꯃꯥꯕꯣꯛ ꯑꯩ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯍꯣꯏꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯃꯧꯁꯤꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯕꯕꯨ ꯀꯩꯗꯧꯋꯦꯒꯦ ꯊꯕꯥ ꯆꯪꯁꯤꯟꯗꯨꯅ ꯊꯕꯛ ꯁꯨꯔꯤꯕꯗꯨ ꯌꯥꯎꯁꯤꯜꯂꯤ ꯉꯁꯤꯗ ꯅꯧꯅ ꯊꯕꯛ ꯌꯥꯎꯔꯛꯄꯤ ꯅꯨꯄꯤ ꯑꯃꯅ ꯊꯕꯥꯅ ꯑꯉꯥꯡ ꯑꯗꯨ ꯑꯣꯏꯅ ꯃꯧ ꯅꯍꯥ ꯃꯥꯅ ꯇꯨꯔꯦꯜ ꯀꯨꯝꯗꯨꯅ ꯂꯩꯉꯣꯏ ꯅꯤꯛꯄꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯥꯀꯜꯗ ꯊꯕꯛ ꯁꯨꯔꯤꯕ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯤ ꯄꯤꯁꯛ ꯑꯥꯗ ꯃꯧ ꯅꯍꯥ ꯑꯃ ꯑꯉꯥꯡꯁꯨ ꯌꯥꯝ ꯃꯥꯜꯂꯤ ꯇꯨꯔꯦꯜ ꯀꯨꯝꯂꯛꯂꯤꯕꯁꯤꯕꯨ ꯊꯕꯥꯔꯣ ꯃꯃꯤꯡꯒꯥꯗꯤ ꯑꯩꯁꯨ ꯈꯪꯗꯦꯗ ꯀꯕꯣꯀꯪ ꯃꯄꯥꯜꯒꯤ ꯐꯅꯦꯛ ꯁꯦꯠꯄꯤ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯃꯥꯅ ꯏꯅꯧ ꯅꯧꯕꯒꯨꯝ ꯇꯧꯏꯅꯦ ꯑꯣ ꯊꯕꯥꯅꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤ ꯃꯥꯁꯨ ꯑꯉꯥꯡ ꯑꯣꯏꯅ ꯃꯌꯨꯝ ꯄꯥꯜꯂꯩ ꯃꯃꯥ ꯃꯄꯥꯗꯨꯅꯁꯨ
ꯅꯨꯄꯥꯗꯣ ꯄꯥꯝꯗꯕꯗꯒꯤ ꯏꯟꯊꯣꯛꯄꯤꯔꯛꯂꯦ ꯏꯟꯊꯣꯛꯄꯤꯔꯛꯂꯦ ꯍꯥꯏꯗꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯐꯪꯗꯕ ꯌꯥꯝ ꯋꯥꯅ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨ ꯊꯛꯆꯤꯜꯂꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯩꯕ ꯑꯁꯤꯅꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒꯤ ꯊꯕꯛ ꯍꯥꯏꯕ ꯏꯁ ꯑꯣꯟꯊꯣꯛꯏꯗ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯟꯗ ꯂꯩꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯏ ꯁꯥꯃꯨꯛꯇ ꯀꯨꯞꯂꯤꯕ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯌꯥꯎꯔꯤꯕ ꯏꯟꯁꯥꯡꯗꯨ ꯎꯕꯗ ꯁꯨꯛꯇꯨꯅ ꯐꯠ ꯑꯃꯨꯛ ꯈꯨꯝꯖꯤꯟꯈꯤꯗꯨꯅ ꯊꯕꯥꯕꯨ ꯀꯧꯔꯛꯏ ꯊꯕꯥ 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 ꯍꯦꯟꯕꯤ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯇꯨꯅ ꯍꯥꯏ ꯀꯩꯅꯣ ꯏꯃꯧꯗꯤ ꯀꯨꯏꯔꯦ ꯊꯕꯛ ꯆꯠꯈꯤꯕ ꯏꯟꯁꯥꯡꯁꯤꯕꯨ ꯀꯩꯅꯣ ꯅꯠꯇꯦ ꯀꯩꯅꯣꯕ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯏꯟꯁꯥꯡꯁꯦ ꯊꯣꯟꯉꯥꯏ ꯂꯩꯇ꯭ꯔꯕ꯭ꯔꯕ ꯍꯩ ꯅꯋꯥ ꯄꯦꯠꯀꯅꯨ ꯆꯔꯥ ꯍꯦꯟꯗ꯭ꯔꯤꯕꯗꯣ ꯃꯗꯨꯅ ꯄꯦꯟꯊꯣꯛꯄ ꯇꯝꯃꯨ ꯅꯄꯥꯡꯒꯜꯅ ꯁꯥꯃꯨꯃꯨꯛ ꯆꯥꯎꯔꯒ ꯅꯥꯇꯨꯗꯨꯅ ꯁꯨꯔꯒ ꯅꯪꯅ ꯂꯦꯝꯖꯥ ꯆꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯅꯃꯥꯏꯗꯨ ꯏꯀꯥꯏꯌꯨꯅꯤ ꯁꯥ ꯅꯪ ꯂꯣꯌꯥ ꯐꯤꯡꯅ ꯆꯥꯛꯇꯨ ꯄꯥꯏꯗꯨꯅ ꯈꯪꯂꯪ ꯂꯪꯈꯥꯏꯈꯤ ꯁꯤꯒꯨꯝꯕ ꯏꯟꯁꯥꯡꯁꯤꯗꯤ ꯑꯩꯅ ꯆꯥꯕꯤꯗꯧ ꯃꯥꯟꯕ ꯊꯧꯔꯤ ꯁꯦꯡꯉꯨꯅꯤ ꯃꯁꯦ ꯁꯦꯜ ꯄꯤꯔꯝꯕ꯭ꯔꯥ ꯄꯤꯔꯝꯂꯕꯗꯤ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯀꯔꯤꯒꯤ ꯁꯦꯜ ꯀꯅꯥꯅ ꯄꯤꯔꯝꯗꯧꯔꯤꯕ ꯊꯕꯥꯅ ꯄꯤꯔꯝꯗ꯭ꯔꯣ ꯍꯥꯏꯕ ꯃꯥꯗꯤ ꯀꯔꯤꯒꯤ ꯁꯦꯜ ꯄꯤꯔꯝꯗꯧꯔꯤꯕ ꯋꯥ ꯌꯥꯝ ꯅꯩꯗ ꯄꯤꯗꯦꯗꯨ ꯈꯛ ꯍꯥꯏꯌꯨ ꯄꯤꯔꯝꯗꯦ ꯇꯧꯔꯗꯧ ꯈꯪ ꯍꯟꯊꯂꯛꯈꯤ ꯆꯠ ꯍꯥꯏ ꯌꯦꯡꯅꯤꯡꯗꯦꯀꯣ ꯌꯦꯡꯅꯤꯡꯗꯦ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯅꯁꯤ ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯗꯅ ꯄꯪꯂꯩ ꯂꯩꯕꯅꯗꯤ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯣꯏ ꯏꯃꯧꯗꯣ ꯅꯍꯥꯟ ꯃꯥꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯁꯦ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯂꯛꯀꯅꯤ ꯅꯪ ꯁꯤꯃꯗꯤ ꯈꯪ ꯑꯁ ꯉꯥꯡꯈ꯭ꯔꯕꯅꯤ ꯏꯍꯟ ꯍꯟꯅꯨꯈꯩ ꯀꯗꯥꯏ ꯁꯦꯜ ꯂꯩꯔꯗꯤ ꯈꯔ ꯄꯤꯔꯣ ꯁꯦꯜ ꯅꯠꯇꯦ ꯁꯦꯜꯁꯤꯕꯨ ꯎꯗ ꯋꯥꯗ ꯄꯥꯟꯕ꯭ꯔꯣ ꯍꯥ ꯍꯅꯨꯕꯤ ꯀꯨꯔꯨ ꯁꯨꯔꯕꯤ ꯑꯩꯅ ꯀꯔꯦꯟ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯂꯩꯗꯧꯔꯤꯕ ꯍꯥ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣꯕ ꯀꯣꯏꯊꯣꯛꯇ꯭ꯔꯁꯨ ꯂꯩꯇꯦꯀꯣ ꯍꯥꯏꯕ ꯌꯥꯕꯁꯤꯗ ꯑꯃꯨꯛ ꯀꯣꯏꯊꯣꯛꯇꯨꯅ ꯂꯩ ꯂꯣꯌꯥ ꯆꯥꯛꯈꯨꯝꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈꯤ ꯍꯦꯟꯕꯤ ꯂꯥꯎꯗꯨꯅ ꯍꯥꯏꯍꯧꯏ ꯍꯩ ꯃꯥꯏ ꯄꯥꯟꯗꯕ ꯅꯪꯅꯦ ꯈꯔꯁꯨ ꯏꯀꯥꯏꯕ ꯈꯪꯉꯨꯍꯦ ꯅꯪ ꯉꯁꯤꯗꯤ ꯍꯥꯟꯅꯒꯤ ꯃꯇꯝꯗꯒꯤ ꯈꯔ ꯊꯦꯡꯅ ꯃꯌꯨꯝꯗ ꯀꯥꯔꯛꯏ ꯂꯝꯕꯤꯗꯒꯤ ꯆꯦꯡ ꯋꯥꯜꯂꯛꯄꯗꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯇꯞꯂꯤ ꯃꯝꯂꯤꯕ ꯃꯔꯛꯇꯨꯗ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯅꯨꯄꯥ ꯃꯆꯥ ꯈꯔꯒ ꯊꯦꯡꯅꯩ ꯊꯦꯡꯅꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯝꯂꯤꯕ ꯃꯔꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯅꯥꯏꯇꯣꯝ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯩ ꯇꯣꯝꯄꯣꯛꯅ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯏꯁꯦ ꯑꯁꯤ ꯃꯅꯥꯛ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯨꯁꯤ ꯈꯥꯕꯅ ꯃꯧꯕꯨ ꯃꯥꯜꯂꯤꯗ ꯃꯧ ꯑꯣꯏꯔ ꯀꯩꯗꯧꯔꯤ ꯃꯧꯁꯨ ꯅꯨꯄꯤ ꯆꯞ ꯃꯥꯟꯅꯩ ꯂꯥꯛꯇꯨꯝ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯕꯥꯅ ꯆꯠꯂꯤꯕꯗꯨꯒꯤ ꯅꯥꯀꯟꯗ ꯆꯠꯁꯤꯜꯂꯛꯇꯨꯅ ꯋꯥꯔꯤ ꯍꯧꯔꯛꯏ ꯇꯣꯝꯄꯣꯛꯅ ꯑꯊꯦꯡꯕꯁꯤꯗ ꯅꯇꯣꯝꯇ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯌꯨꯝ ꯐꯥꯎ ꯊꯤꯟꯕꯤꯒꯦꯗꯅ ꯈꯥꯕꯅ ꯇꯥ ꯂꯣꯌꯥꯒꯤ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ ꯅꯪ ꯃꯥꯅꯤꯗ ꯂꯣꯌꯥ ꯍꯥꯏꯕ ꯌꯨꯔꯥꯏ ꯁꯨꯕꯗꯨꯒꯤ ꯅꯨꯄꯤꯅꯤ ꯇꯣꯝꯄꯣꯛꯅ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯃꯤꯁꯨ ꯆꯠꯇꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯁꯨꯝ ꯆꯠꯂꯨꯁꯤ ꯍꯥꯏꯕꯕꯨ ꯁꯦꯜꯒꯤ ꯋꯥꯗꯤ ꯄꯥꯈꯠꯀꯅꯨ ꯅꯪꯅ ꯍꯥꯏꯔꯤꯈꯣꯏ ꯑꯗꯨꯝ ꯄꯤꯅꯤ ꯂꯣꯏ ꯄꯤꯅꯤ ꯇꯨꯃꯤꯟ ꯇꯥꯔꯝꯕ ꯊꯕꯥ ꯁꯥꯎꯅ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯛꯇꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯛꯏ ꯅꯪꯅ ꯏꯁꯤ ꯀꯔꯤ ꯑꯣꯏꯅ ꯑꯣꯏ ꯄꯪꯌꯥꯗ ꯌꯥꯕꯤ ꯅꯨꯄꯤꯗꯣ ꯑꯩ ꯑꯣꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯥ ꯄꯥꯝꯍꯩꯕꯅ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ ꯍꯦ ꯅꯨꯄꯤ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯅꯠꯇꯦꯛꯂꯥ ꯈꯨꯄꯥꯛꯅ ꯈꯛ ꯊꯥꯔꯤꯕꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯍꯟꯗꯣꯛ ꯆꯠꯀꯦꯁꯦ ꯆꯠꯀꯦ ꯇꯧꯔꯤꯕ ꯊꯕꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯣꯝꯄꯣꯛꯅ ꯐꯠ ꯐꯥꯗꯨꯅ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯦꯛꯇ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯃꯥꯡꯍꯟꯕꯗ ꯀꯅꯥ ꯂꯥꯛꯇꯨꯅ ꯀꯟꯗꯧꯔꯤꯕ ꯅꯋꯥ ꯌꯨꯔꯥꯏ ꯆꯨꯕꯗꯨ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯀꯟꯒꯗ꯭ꯔꯣ ꯍꯦ ꯊꯥꯗꯣꯛ ꯈꯨꯠꯁꯤ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯗ꯭ꯔꯤꯉꯩ ꯈꯨꯠꯁꯤ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯇꯣꯝꯄꯣꯛ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯪ ꯅꯥꯟꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯅꯪ ꯈꯜꯂꯨ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯊꯕꯥ ꯃꯈꯨꯠꯇꯨ ꯃꯨꯛꯇꯨꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯏ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯂꯩꯀꯥꯏ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯂꯩꯀꯥꯏ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯈꯥꯕ ꯄꯥꯈꯠꯅ ꯏꯇꯥꯎ ꯁꯤꯟꯅꯕ ꯇꯥꯔꯦ ꯂꯩꯀꯥꯏ ꯊꯣꯛꯂꯛꯂꯒ ꯁꯥꯟꯅꯕ ꯇꯥꯔꯦ ꯁꯤ ꯑꯝꯇ ꯊꯥꯗꯣꯛꯑꯁꯤ ꯁꯦꯝꯃꯤ ꯍꯥꯏꯔꯤꯕꯗꯨ ꯇꯣꯝꯄꯣꯛ ꯇꯥꯗꯦ ꯑꯗꯨꯃꯛ ꯊꯕꯥꯕꯨ ꯁꯤꯡꯗꯨꯅ ꯂꯧꯕꯨꯛ ꯇꯥꯔꯤꯕ ꯗꯣꯝꯗ ꯄꯨꯅꯕ ꯂꯥꯛꯅꯩ ꯊꯕꯥꯁꯨ ꯂꯥꯎꯕ ꯂꯦꯞꯇꯦ ꯈꯣꯟꯖꯦꯜꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯈꯠꯇꯨꯅ ꯂꯥꯎꯏ ꯃꯥꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯂꯩꯀꯥꯏ ꯃꯌꯥꯝꯁꯨ ꯇꯥꯔꯗꯨꯅ ꯃꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯛꯅꯔꯤ ꯄꯥꯝꯍꯩꯕ ꯄꯥꯈꯠꯅ ꯇꯣꯝꯄꯣꯛ ꯊꯥꯗꯣꯛ ꯃꯤ ꯂꯩ ꯊꯥꯗꯣꯛꯑꯝꯃꯤ ꯈꯥꯕꯗꯨ ꯂꯣꯏ ꯁꯤꯟꯅꯕ ꯇꯥꯔꯦ ꯅꯣꯏ ꯂꯩꯒꯤꯁꯨ ꯂꯩꯍꯧ ꯑꯩꯗꯤ ꯆꯦꯜꯂꯦꯍꯦ ꯈꯥꯕꯗꯤ ꯆꯦꯟꯕ ꯅꯪꯍꯧꯔꯤ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯄꯥꯝꯍꯩꯕꯗꯤ ꯆꯦꯟꯕ ꯅꯪꯍꯧꯗ꯭ꯔꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯌꯣꯝꯁꯤꯜꯂꯛꯄꯅ ꯍꯥꯟꯈ꯭ꯔꯦ नुपा खरना तोंपोक अमदी पामहैबबु काउब थिनबा तौदुना फुरी थबा नकलदा हि कपतुना लेकाइगी नुपी अमना
ꯄꯦꯃ ꯊꯕꯥ ꯀꯞꯀꯅꯨ ꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯏꯆꯥꯁꯤꯗꯤ ꯃꯔꯥ ꯂꯩꯕ ꯃꯈꯣꯏꯒꯤꯗꯤ ꯑꯍꯥꯛꯄ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤꯕꯅꯤ ꯅꯨꯄꯤ ꯈꯔꯅ ꯐꯨꯖꯤꯜꯂꯨ ꯈꯔ ꯌꯥꯝ ꯐꯨꯖꯤꯜꯂꯨ ꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯧ ꯑꯃꯒꯤ ꯈꯨꯗꯥꯡꯕꯨ ꯍꯦꯛꯇ ꯄꯥꯏꯗꯨꯅ ꯆꯤꯡꯕ ꯎꯁꯤꯠꯇꯕ ꯐꯨꯖꯤꯜꯂꯨ ꯁꯥꯒꯠꯂꯤꯕ ꯏꯔꯥꯡꯗꯨ ꯄꯥꯛꯅ ꯅꯦꯝꯊꯗꯦ ꯍꯦꯟꯕꯤꯁꯨ ꯄꯥꯎ ꯇꯥꯕꯗꯒꯤ ꯁꯣꯂꯤ ꯁꯣꯂꯤ ꯂꯥꯛꯇꯨꯅ ꯃꯃꯧꯕꯨ ꯀꯣꯟꯁꯤꯟꯕꯤ ꯀꯣꯟꯅ ꯊꯪꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯄꯥꯝꯍꯩꯕ ꯃꯈꯣꯏ ꯑꯅꯤ ꯊꯕꯥꯗ ꯈꯨꯔꯨꯝꯍꯜꯂꯤ ꯅꯨꯄꯥ ꯑꯃꯅ ꯇꯣꯝꯄꯣꯛꯀꯤ ꯂꯨꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯕꯥꯒꯤ ꯅꯥꯛ ꯇꯝꯅ ꯄꯨꯔꯛꯇꯨꯅ ꯍꯥꯏ ꯂꯦꯜ ꯍꯥꯏꯌꯨ ꯄꯔꯞ ꯍꯥꯏꯌꯨ ꯃꯁꯤꯕꯨꯁꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕꯅꯤ ꯇꯣꯝꯄꯣꯛ ꯊꯕꯥꯗꯗꯤ ꯌꯦꯡꯗ ꯈꯨꯔꯨꯝꯗꯨꯅ ꯇꯞꯅ ꯍꯥꯏ ꯑꯩ ꯂꯥꯜꯂꯤ ꯄꯥꯝꯍꯩꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯥꯁꯨ ꯊꯕꯥꯗ ꯈꯨꯔꯨꯝꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯩ ꯑꯁꯨꯝ ꯇꯧꯅ ꯏꯔꯥꯡ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯕꯥ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯦ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯍꯥꯛ ꯅꯨꯄꯤꯅꯤ ꯃꯍꯥꯛ ꯂꯥꯟꯗꯦ ꯍꯥꯏꯕꯁꯤ ꯈꯪꯂꯕꯁꯨ ꯈꯔ ꯑꯃꯅꯗꯤ ꯃꯥꯕꯨ ꯕꯗꯅꯥꯝ ꯄꯤꯔꯤ ꯁꯤꯕꯣꯟ ꯃꯥꯕꯨ ꯎꯔꯒ ꯅꯣꯛꯅꯔꯤ ꯃꯌꯥꯝ ꯑꯁꯤꯅ ꯊꯕꯥ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯕꯅꯤ ꯂꯣꯌꯥ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠ ꯂꯥꯛꯇꯅ ꯃꯃꯥ ꯑꯃꯗꯤ ꯊꯕꯥꯕꯨ ꯀꯧꯔꯛꯏ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯕ ꯃꯅꯤ ꯃꯃꯧꯗꯨꯁꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯕꯥ ꯇꯧꯔꯝꯂꯤꯕ ꯃꯊꯧ ꯑꯗꯨ ꯂꯦꯞꯇꯨꯅ ꯏꯃꯥ ꯀꯧꯔꯤꯕꯁꯦ ꯑꯩ ꯑꯝꯇ ꯀꯩꯅꯣꯗꯣ ꯍꯪꯉꯨꯈꯤꯒꯦ ꯅꯠꯇ꯭ꯔꯗꯤ ꯁꯨꯝ ꯀꯧ ꯂꯩꯔꯅꯤ ꯑꯩ ꯑꯣꯏꯅ ꯍꯪꯂꯨꯔꯒꯦ ꯑꯁꯦ ꯑꯇꯩꯒꯤ ꯑꯣꯏꯔꯝꯃꯣꯏ ꯆꯥꯛ ꯂꯥꯝꯃꯛꯄꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯅꯪ ꯆꯠꯂꯕꯗꯤ ꯐꯨꯒꯦ ꯆꯩꯒꯦ ꯁꯣꯏꯗꯅ ꯍꯥꯏꯔꯔꯅꯤ ꯑꯗꯨꯅ ꯅꯪ ꯃꯅꯥꯛ ꯆꯪꯂꯨꯔꯅꯨ ꯍꯦꯟꯕꯤ ꯍꯧꯒꯠꯇꯨꯅ ꯇꯞꯂꯤ ꯃꯃꯥꯡꯂꯣꯝꯗ ꯂꯥꯛꯏ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛꯇ ꯍꯟꯖꯤꯜꯂꯛꯂꯒ ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯀꯥꯟꯁꯤꯗ ꯅꯪꯅ ꯂꯥꯛꯇꯨꯅ ꯀꯧꯔꯤꯕꯗꯨꯕꯣ ꯑꯩ ꯆꯥꯛ ꯀꯥꯏ ꯊꯅꯝꯒꯦ ꯍꯜꯂꯛꯀꯦ ꯑꯩ ꯆꯥꯛ ꯀꯥꯏ ꯊꯅꯝꯒꯦ ꯁꯃꯨꯛꯇꯁꯨ ꯀꯨꯞꯍꯧꯗꯦ ꯆꯐꯨꯗꯁꯨ ꯃꯪꯒ꯭ꯔꯥ 3-4 ꯈꯛ ꯌꯥꯎꯏ ꯆꯥꯛꯇꯤ ꯂꯩꯍꯧꯗꯦ ꯅꯠꯇꯦ ꯑꯩꯒꯤ ꯆꯥꯛꯇꯨꯕꯨ ꯀꯗꯥꯏꯗꯃꯛ ꯊꯝꯃꯤꯅꯣꯕ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯃꯀꯥꯟꯁꯤꯗ ꯊꯕꯥ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯆꯐꯨꯗ ꯃꯪꯒ꯭ꯔꯥ ꯈꯔ ꯌꯥꯍꯧꯏ ꯍꯥꯏꯕꯗꯥꯏ ꯑꯗꯣ ꯅꯪꯒꯤ ꯁꯔꯨꯛꯅꯤ ꯂꯥꯝꯂꯕꯗꯤ ꯑꯗꯨ ꯆꯥꯔꯣ ꯀꯩꯅꯣ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯔꯒ ꯃꯪꯒ꯭ꯔꯥ ꯆꯥꯎ ꯍꯥꯏꯁꯤꯕ ꯑꯣ ꯆꯥꯛꯇꯨ ꯊꯣꯡꯗꯕ ꯈꯪꯂꯕ꯭ꯔꯥ ꯊꯣꯡꯗꯕ ꯑꯗꯨꯒꯤ ꯃꯪꯒ꯭ꯔꯥꯗꯣ ꯆꯥꯎ ꯍꯥꯏꯔꯤꯕ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯍꯦꯛ ꯇꯣꯛ ꯆꯥꯛ ꯆꯥꯗꯅ ꯃꯪꯒ꯭ꯔꯥ ꯈꯔ ꯆꯥꯔꯒ ꯄꯨꯛ ꯊꯟꯕ ꯉꯝꯒꯗ꯭ꯔꯣ ꯊꯕꯥ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯊꯕꯥ ꯀꯧꯔꯁꯨ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯏꯃꯥ ꯏꯕꯨꯡꯉꯣ ꯆꯥꯛꯇꯣ ꯆꯥꯅꯤꯡꯂꯕꯗꯤ ꯊꯕꯛ ꯁꯨꯔꯨꯁꯣ ꯁꯦꯜ ꯄꯨꯁꯤꯜꯂꯛꯎ ꯆꯦꯡ ꯋꯥꯟꯒꯦ ꯆꯦꯡꯗꯤ ꯂꯩꯇꯅ ꯀꯗꯥꯏꯗꯒꯤ ꯆꯥꯛ ꯊꯣꯡꯗꯧꯔꯤꯕꯅꯣ ꯏꯃꯧꯁꯤꯁꯨ ꯊꯕꯛ ꯆꯠꯇꯕ ꯀꯨꯏꯔꯦꯁꯦ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔో ꯑꯁꯤ ꯐꯥꯎꯕ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯕ ꯀꯧꯕ ꯂꯩꯇꯦꯅꯦ ꯃꯧꯁꯤꯗ ꯃꯤꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯔꯤꯕꯁꯦ ꯅꯪꯅ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯇꯤꯛ ꯆꯥꯗꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯇꯥꯏꯅꯔꯣ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯣ ꯇꯥꯏꯅꯗ꯭ꯔꯕꯗꯤ ꯅꯪ ꯋꯥꯈꯜ ꯇꯥꯎ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯌꯦꯡꯗꯒꯤ ꯅꯪ ꯇꯥꯗ ꯁꯥꯃꯨꯍꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛꯇꯣ ꯅꯪꯁꯨ ꯁꯨꯕ ꯌꯥꯎꯔꯨꯒꯗꯕꯅꯤ ꯑꯩꯅ ꯆꯠꯇꯨꯅ ꯁꯥꯃꯨꯗ ꯅꯪꯕꯨ ꯊꯕꯛ ꯈꯔ ꯌꯥꯎꯍꯟꯒꯦ ꯍꯥꯏꯗꯅ ꯍꯥꯏꯅꯔꯝꯂꯕꯅꯤ ꯂꯣꯌꯥ ꯇꯥꯁꯤꯟꯅꯔꯝꯗꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯍꯦꯟꯕꯤꯅ ꯂꯥꯎꯗꯨꯅ ꯍꯩ ꯁꯥꯃꯨ ꯏꯁꯥꯗꯅ ꯀꯣꯏꯆꯠ ꯆꯠꯄꯅꯗꯤ ꯅꯕꯨꯛ ꯊꯟꯕ ꯉꯝꯂꯣꯏ ꯈꯪꯂꯕ꯭ꯔꯥ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯁꯨ ꯅꯣꯝꯗꯨꯅ ꯁꯦꯜ ꯇꯥꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯕ ꯑꯁꯨꯛ ꯐꯠꯇ ꯃꯆꯥ ꯑꯁꯤꯅꯤꯀꯣ ꯑꯩꯅ ꯂꯥꯏꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯅꯤꯖꯈꯤꯕꯗꯣ ꯑꯁꯨꯛꯇ ꯐꯠꯇ ꯃꯆꯥ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯏꯆꯥꯒ ꯄꯣꯛꯂꯝꯂꯣꯏꯗꯧꯕꯅꯤ ꯑꯩ ꯊꯕꯥ ꯃꯅꯦꯝꯅ ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯟꯗꯅ ꯉꯥꯡꯗꯨꯅ ꯏꯪꯈꯣꯜꯂꯣꯝꯗ ꯂꯥꯛꯄꯗꯨꯗ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯄꯣꯛꯇꯕꯗꯣ ꯂꯥꯎꯅꯔꯨꯕꯅꯤ ꯆꯠꯈ꯭ꯔꯦ ꯁꯥꯝꯕꯣꯏ ꯁꯥꯗꯅ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯉꯥꯏꯕꯗ ꯑꯩꯗꯤ ꯀꯨ ꯌꯧꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯅ ꯇꯥꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯔꯣꯏ ꯏꯃꯥ ꯑꯗꯨꯅ ꯏꯃꯥ ꯍꯥꯏꯗꯕꯅ ꯐꯔꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯃꯛ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯔꯁꯅꯨ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯅꯪꯒꯤ ꯈꯟꯕꯗ ꯋꯥꯗꯕ ꯉꯝꯗꯦꯅꯦ ꯃꯄꯨꯔꯣꯏꯕ ꯐꯪꯉꯤ ꯃꯊꯣꯡ ꯆꯥꯗꯦ ꯅꯄꯥꯝꯒꯤ ꯃꯤꯅꯁꯨ ꯍꯟꯅ ꯌꯦꯡꯗ ꯍꯌꯦꯡ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯅꯪꯅ ꯇꯧꯍꯧꯗꯣꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯧ ꯏꯕꯦꯝꯃ ꯑꯩ ꯅꯪꯒꯤ ꯈꯟꯕꯗ ꯂꯥꯏꯃꯟ ꯑꯣꯏ ꯏꯃꯥ ꯑꯩꯒꯤꯗꯃꯛꯇꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨ ꯑꯩꯗꯤ ꯄꯨꯝꯅꯃꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯥꯡꯕ ꯉꯝꯃꯤ ꯑꯩ ꯂꯣꯏꯅ ꯉꯝꯃꯤ ꯏꯃꯥ ꯑꯩꯒꯤ ꯋꯥꯔꯨꯅꯨ ꯏꯃꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯁꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯈꯨꯗꯤꯡꯃꯛ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤꯅꯤ ꯊꯕꯥ ꯏꯃꯥ ꯑꯩ ꯀꯔꯤꯝꯇ ꯈꯟꯗꯦ ꯍꯧꯈꯤꯕꯒꯤꯗꯃꯛ ꯅꯤꯡꯗꯣꯜꯁꯨ ꯄꯣꯝꯗꯦ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯊꯕꯥ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯁꯤꯟꯊꯔꯛꯂꯦ ꯍꯦꯟꯕꯤ ꯆꯪꯁꯤꯟꯗꯨꯅ ꯃꯃꯨꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯏꯪꯈꯣꯜꯗ ꯊꯥꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯗꯨꯅ ꯍꯦꯟꯕꯤꯅ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯇꯦꯛ ꯌꯦꯡꯗꯨꯅ ꯏꯃꯨꯡꯗꯨ ꯄꯨꯔꯤ ꯑꯗꯨꯕꯨ ꯃꯁꯥ ꯐꯠꯇꯕꯒ ꯍꯦꯟꯕꯤ ꯀꯨꯏꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ ꯁꯪꯁꯥꯔ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯃꯅꯦꯝ ꯂꯩꯇꯕ ꯊꯥ ꯈꯔ ꯂꯩꯕꯒ ꯊꯕꯥ ꯊꯥ ꯂꯦꯞꯂꯝꯃꯤ ꯑꯗꯨꯐꯥꯎ ꯂꯣꯌꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯗꯨꯃꯛ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯣꯠꯅꯩꯔꯤ ꯅꯨꯃꯤꯗꯥꯡꯅꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯊꯕꯥ ꯆꯥꯛ ꯊꯣꯡꯂꯤ ꯊꯪꯅꯕ ꯀꯥꯗꯅ ꯂꯣꯌꯥ ꯃꯃꯥꯟꯅꯕ ꯈꯔ ꯄꯨꯁꯤꯟꯗꯨꯅ ꯌꯨ ꯊꯛꯂꯤ
ꯇꯧꯔꯤꯕꯁꯤꯡꯗꯨ ꯊꯕꯥ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯖꯗꯦ ꯃꯥꯅ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯃꯥꯕꯨ ꯐꯨꯕꯤꯒꯗꯧꯔꯤꯕꯅꯤ ꯉꯝꯕ ꯃꯔꯣꯜ ꯐꯩꯔꯤ ꯏꯇꯥꯎ ꯂꯣꯌꯥ ꯍꯤꯗꯥꯛꯁꯤ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ ꯅꯪꯗ ꯂꯧꯔꯨꯒꯦꯔꯣ ꯍꯧꯖꯤꯛꯄꯨ ꯊꯦꯡꯉꯦꯗ ꯄꯪꯊꯦꯡꯕꯨꯗꯤ ꯑꯣꯏꯗ꯭ꯔꯤꯗ ꯐꯠ ꯆꯠꯂꯒ ꯂꯧꯔꯨ ꯀꯩ ꯈꯔꯒ ꯄꯥꯏꯈꯤꯁꯤ ꯂꯣꯌꯥ ꯇꯟꯅ ꯈꯨꯝꯃꯤ ꯍꯣꯏ ꯁꯦꯜ ꯄꯤꯔꯣ ꯉꯝꯕ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯂꯣꯌꯥꯗ ꯄꯤ ꯂꯣꯌꯥꯁꯨ ꯁꯦꯜ ꯄꯨꯗꯨꯅ ꯆꯠꯈꯤ ꯊꯧꯕꯅ ꯏꯇꯥꯎ ꯑꯩ ꯏꯁꯤꯡꯒꯤꯗ ꯊꯧꯈꯤꯒꯦ ꯁꯨꯝ ꯐꯝꯂꯝ ꯀꯨꯏꯔꯛꯀꯅꯨꯀꯣ ꯀꯨꯏꯔꯣꯏ ꯐꯠ ꯂꯥꯛꯀꯦ ꯊꯧꯕ ꯍꯥꯏꯔꯤ ꯍꯧꯒꯠꯂꯛꯇꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯂꯥꯛꯏ ꯊꯣꯡꯖꯤꯜ ꯀꯥꯟꯁꯤꯜꯂꯛꯄꯒ ꯎꯔꯦ ꯊꯕꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯊꯕꯥ ꯎꯕꯗ ꯈꯜꯂꯤ ꯐꯖꯩꯅꯦ ꯃꯁꯛꯁꯦ ꯊꯧꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯁꯤꯡꯒꯤꯗ ꯊꯛꯀꯦꯕ ꯊꯕꯥ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯍꯩꯅꯗ ꯏꯜꯂꯤꯕ ꯃꯐꯤ ꯑꯗꯨ ꯁꯦꯝꯖꯤꯟꯗꯨꯅ ꯍꯣꯏ ꯃꯥꯏꯍꯥꯏꯗ ꯄꯨꯟꯗꯒꯤ ꯏꯁꯤꯡ ꯀꯟꯗꯨꯅ ꯄꯤ ꯊꯧꯕ ꯃꯈꯨꯠ ꯑꯅꯤ ꯆꯪ ꯊꯕꯥꯒꯤ ꯃꯈꯨꯠꯇꯒꯤ ꯏꯁꯤꯡꯗꯨ ꯂꯧꯏ ꯊꯕꯥ ꯃꯈꯨꯠꯇꯨ ꯐꯠ ꯆꯠꯇꯣꯛꯏ ꯊꯧꯕ ꯏꯁꯤꯡꯗꯨ ꯒ꯭ꯔ ꯊꯛꯆꯤꯜꯂꯤ ꯃꯁꯛ ꯐꯖꯕꯤꯅ ꯈꯜꯂꯛꯄ ꯏꯁꯤꯡꯁꯤ ꯍꯥꯎꯏꯅꯦ ꯏꯁꯤꯡꯗꯣ ꯊꯛꯄ ꯂꯣꯏꯔꯕꯗꯤ ꯊꯣꯛꯄꯤꯈ꯭ꯔꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯈꯤꯁꯤ ꯀꯩ ꯁꯣꯝꯒ ꯁꯥꯟꯅꯅꯕ ꯋꯥꯔꯤ ꯂꯩꯇꯦ ꯌꯥꯔꯦ ꯊꯣꯛꯄꯤꯈ꯭ꯔꯣ ꯊꯧꯕ ꯊꯕꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯥꯝꯗꯨꯅ ꯄꯥꯏꯔꯒ ꯏꯍꯦ ꯅꯪꯁꯤ ꯁꯥꯎꯒꯟꯈ꯭ꯔꯦ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯅꯤꯡ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯊꯕꯥ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯈꯨꯄꯥꯛꯇꯨꯅ ꯊꯥꯖꯤꯜꯂꯤ ꯅꯪꯒꯤꯁꯦ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯅꯦ ꯂꯩꯀꯥꯏ ꯇꯥꯛꯇꯨꯅ ꯈꯣꯡꯒꯣꯏꯅꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯊꯧꯕ ꯃꯃꯥꯏꯗꯨ ꯅꯥꯟꯗꯨꯅ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯌꯥꯕ ꯑꯗꯨꯗꯤ ꯅꯪꯁꯨ ꯈꯪꯕ꯭ꯔꯥ ꯁꯤꯌꯥꯏꯗꯨꯅ ꯊꯕꯥꯒꯤ ꯇꯅꯧꯕ ꯃꯈꯖꯥꯏ ꯑꯗꯨꯗ ꯊꯥꯖꯤꯟꯈꯤ ꯁꯥꯐꯨꯗꯨ ꯀꯟꯕꯅ ꯊꯕꯥ ꯂꯩꯃꯥꯏꯗ ꯃꯁꯥꯗꯨ ꯉꯥꯛꯄ ꯉꯝꯗꯨꯅ ꯇꯨꯁꯤꯟꯈꯤ ꯑꯐ ꯈꯟꯊꯕ ꯉꯝꯗ꯭ꯔꯕ ꯊꯧꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯕꯥꯒꯤ ꯏꯜꯂꯤꯕ ꯃꯐꯤꯗꯨ ꯃꯨꯟꯅꯕ ꯂꯥꯛꯅꯩ ꯊꯕꯥ ꯁꯥꯎꯅ ꯁꯥꯒꯤ ꯂꯤꯆꯠ ꯆꯠꯄ ꯁꯥ ꯊꯥꯗꯣꯛꯑꯣ ꯑꯩꯒꯤ ꯐꯤꯁꯤꯡ ꯂꯤꯕꯁꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯅꯪ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯑꯣ ꯊꯧꯕ ꯀꯔꯦꯝꯅꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯗꯣꯔꯤꯕ꯭ꯔꯣ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯍꯥꯠꯂꯣꯗꯅ ꯍꯥꯠꯂꯣ ꯊꯕꯥ ꯑꯁꯥꯎꯕꯅ ꯃꯁꯥ ꯊꯛ ꯅꯤꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤꯕ ꯃꯐꯤꯗꯨ ꯐꯠ ꯊꯥꯗꯣꯛꯂꯝꯗꯨꯅ ꯍꯧꯒꯠꯇꯨꯅ ꯏꯟꯁꯥꯡ ꯂꯨꯕꯥꯛꯇ ꯌꯥꯎꯔꯤꯕ ꯊꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯎꯠꯂꯒ ꯁꯤꯎꯕ꯭ꯔꯥ ꯈꯣꯡꯐꯝ ꯑꯃ ꯍꯦꯛ ꯍꯦꯟꯖꯤꯜꯂꯛꯄ ꯃꯤꯀꯨꯞꯇ ꯊꯥꯡꯁꯤꯅ ꯅꯪꯕꯨ ꯊꯤꯟꯗꯨꯅ ꯍꯥꯠꯀꯗꯧꯕꯅꯤ ꯊꯧꯕ ꯍꯟꯗꯦ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯅꯣꯛꯇꯨꯅ ꯃꯈꯣꯡꯗꯨ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯕꯅꯦ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯂꯥꯎꯔꯛꯄꯗꯨꯗ ꯊꯧꯕ ꯐꯠ ꯆꯦꯟꯁꯤꯟꯗꯨꯅ ꯊꯥꯡꯗꯨ ꯃꯨꯜꯂꯦ ꯍꯥꯏꯔꯒ ꯊꯕꯥꯒꯤ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯜꯂꯤ ꯁꯣꯝꯗ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄ ꯂꯣꯌꯥꯁꯨ ꯆꯥꯛꯈꯨꯝꯗ ꯊꯕꯥꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯀꯥꯗ ꯐꯝꯂꯝꯕꯗꯒꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯉꯝꯕꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟ ꯃꯥꯁꯨ ꯍꯥꯏꯔꯪ ꯃꯇꯨꯡ ꯏꯜꯂꯛꯏ ꯎꯔꯦ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯣ ꯂꯣꯌꯥ ꯈꯪꯂꯥꯎ ꯂꯥꯎꯏ ꯏꯇꯥꯎ ꯊꯧꯕ ꯊꯕꯥꯒꯤ ꯃꯆꯤꯟ ꯃꯦꯜꯂꯝꯕꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯏ ꯂꯣꯌꯥ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯧꯕꯕꯨ ꯐꯨꯊꯔꯛꯏ ꯃꯤ ꯎꯁꯤꯠꯇꯕ ꯇꯤꯟꯅꯔꯒ ꯃꯔꯨꯞ ꯍꯥꯠꯄ ꯈꯪꯕ꯭ꯔꯥ ꯉꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯠꯅꯔꯤꯕꯗꯨ ꯈꯥꯝꯗꯣꯛꯏ ꯌꯥꯗꯦ ꯄꯥꯛꯅ ꯌꯥꯗꯦ ꯂꯣꯌꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯊꯧꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯗ ꯀꯤꯟꯗꯨꯅ ꯄꯪꯊꯤꯟꯗ ꯊꯤꯟꯖꯤꯜꯂꯤ ꯊꯕꯥ ꯇꯨꯃꯤꯟ ꯃꯈꯨꯠꯅ ꯈꯨꯔꯨ ꯁꯧꯗꯨꯅ ꯐꯝꯃꯤ ꯇꯧꯔꯤꯕꯗꯨꯁꯨ ꯈꯥꯝꯗꯣꯛꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯈꯜ ꯑꯃꯗ ꯃꯍꯥꯛ ꯃꯪꯂꯤ ꯀꯣꯟꯅ ꯊꯪꯗ ꯊꯧꯕ ꯄꯥꯡꯒꯜ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯂꯣꯌꯥꯕꯨ ꯈꯛꯏꯟ ꯏꯟꯊꯣꯛꯂꯝ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤ ꯉꯝꯕꯁꯨ ꯇꯞꯂꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯂꯣꯌꯥꯁꯨ ꯆꯦꯟꯈ꯭ꯔꯤꯕ ꯊꯧꯕꯕꯨ ꯇꯥꯟꯅꯈꯤ ꯑꯗꯨꯐꯥꯎ ꯊꯕꯥ ꯈꯥꯝꯗꯦ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ ꯃꯤꯀꯨꯞ ꯈꯔ ꯍꯧꯖꯤꯟꯈ꯭ꯔ ꯃꯇꯨꯡ ꯂꯣꯌꯥ ꯃꯌꯨꯝꯗ ꯁꯥꯎꯅ ꯍꯟꯖꯤꯜꯂꯛꯏ ꯊꯕꯥꯕꯨ ꯀꯣꯏꯊꯤ ꯀꯣꯟꯅ ꯊꯪꯗ ꯉꯁꯥꯏ ꯐꯝꯗꯨꯅ ꯂꯩꯍꯧꯕ ꯑꯗꯨꯗꯒꯤ ꯃꯁꯤ ꯂꯦꯡꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯂꯣꯌꯥ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯊꯕꯥꯒꯤ ꯁꯥꯒꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ ꯊꯧꯕꯗꯨ ꯆꯥꯛꯈꯨꯝꯗ ꯅꯪꯅ ꯀꯧꯁꯤꯜꯂꯦ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯌꯨ ꯊꯕꯥ ꯂꯣꯌꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯌꯥꯝꯅ ꯃꯨꯟꯅ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯦ ꯈꯪꯍꯧꯗꯦ ꯑꯗꯨꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯕꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛ ꯑꯗꯨꯅ ꯊꯥꯖꯤꯟꯈꯤꯕ ꯂꯣꯌꯥ ꯉꯛꯂꯤ ꯃꯍꯥꯛ ꯄꯨꯡꯉꯛ ꯉꯛꯂꯤ ꯊꯕꯥ ꯑꯁꯥꯎꯕꯅ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯄꯤꯔꯥꯡ ꯁꯤꯟꯊꯥ ꯃꯌꯥ ꯆꯤꯛꯇꯨꯅ ꯍꯥꯏ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯗꯕ ꯃꯄꯨꯔꯣꯏꯕꯗꯣ ꯅꯍꯥꯛ ꯊꯕꯥ ꯍꯟꯗꯦ ꯉꯁꯤꯗꯤ ꯃꯍꯥꯛ ꯇꯞꯊꯔꯛꯇ꯭ꯔꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯖꯠꯇ ꯁꯤꯟꯅꯔꯛꯇꯕꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯔꯣ ꯅꯪꯒꯤ ꯅꯥꯛꯇꯁꯨ ꯑꯩ ꯂꯩꯔꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛ ꯃꯤꯔꯥꯏꯔꯝꯃꯒ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯥ ꯑꯣꯏꯔꯝꯃꯤ ꯅꯍꯥꯟ ꯃꯈꯩ ꯅꯪꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯔꯛꯇ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯅꯤ ꯈꯟ ꯅꯪꯗꯤ ꯁꯔꯩ ꯈꯥꯡꯗꯨꯅ ꯑꯩ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯜꯂꯝꯃꯤ ꯁꯥ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯒꯗꯧꯕꯅꯤ
ꯁꯥꯅ ꯀꯩꯗꯧꯅꯨꯡꯗ ꯃꯤ ꯑꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯀꯥꯎꯊꯣꯛꯂꯨꯔꯦ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯠꯅꯩꯕꯒꯤ ꯑꯙꯤꯀꯥꯔꯁꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯑꯩ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯏꯆꯥꯁꯤꯒꯤꯗꯃꯛ ꯃꯥꯒꯤ ꯑꯁꯥꯗ ꯑꯩ ꯍꯤꯡꯂꯨꯔꯒꯦ ꯉꯁꯤꯗꯒꯤ ꯅꯪꯁꯨ ꯅꯪꯅ ꯅꯨꯡꯉꯥꯏꯔꯦ ꯈꯜꯂꯤꯕ ꯄꯨꯟꯁꯤꯗꯨꯗ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯤꯍꯧ ꯑꯩꯁꯨ ꯍꯤꯡꯂꯨꯔꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯊꯕ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯃꯐꯤ ꯑꯗꯨ ꯈꯨꯟꯒꯠꯇꯨꯅ ꯌꯥꯟꯁꯤꯜꯂꯤ ꯂꯦꯞꯂꯤꯕ ꯂꯣꯌꯥꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯏ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯂꯣꯌꯥ ꯊꯕꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯐꯥꯗꯨꯅ ꯃꯃꯥꯏꯗꯤ ꯂꯩꯊꯣꯔꯛꯇ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯊꯕꯥ ꯈꯨꯝꯗꯦ ꯃꯈꯨꯠꯇꯨ ꯃꯨꯛꯇꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯩ ꯂꯥꯜꯂꯦ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯅꯃꯥꯅ ꯆꯥꯁꯠꯈꯤꯅꯨ ꯑꯩ ꯌꯥꯝ ꯂꯥꯟꯖꯔꯦ ꯊꯕꯥ ꯈꯨꯝꯗꯦ ꯂꯣꯌꯥ ꯂꯦꯞꯂꯝꯕꯗꯒꯤ ꯀꯨꯟꯊꯔꯛꯇꯨꯅ ꯊꯕꯥꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯕꯥ ꯅꯪꯅ ꯄꯤꯕ ꯆꯩꯔꯥꯛꯇ ꯑꯩ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯃꯛ ꯏꯁꯥꯅ ꯌꯥꯅ ꯂꯧꯒꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯑꯁꯨꯝꯅ ꯆꯠꯈꯤꯅꯨ ꯃꯄꯨꯔꯣꯏꯕ ꯑꯃꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯈꯣꯡ ꯁꯣꯛꯄ ꯍꯧꯅꯗꯦ ꯍꯧꯒꯠꯂꯣ ꯑꯩ ꯄꯥꯞ ꯂꯪꯁꯤꯟꯕ ꯉꯝꯂꯣꯏ ꯑꯗꯨꯗꯤ ꯅꯪ ꯆꯠꯂꯣꯏ ꯍꯥꯏꯌꯨ ꯉꯁꯤꯗꯒꯤ ꯑꯩ ꯑꯃꯨꯛ ꯀꯟꯅꯁꯨ ꯉꯥꯎꯁꯤꯟꯅꯔꯔꯣꯏ ꯂꯝꯂꯥꯟꯕ ꯀꯅꯥꯝꯇꯒꯤ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯁꯨ ꯅꯐꯝꯗ ꯌꯦꯡꯍꯜꯂꯣꯏ ꯊꯕꯥ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯂꯥꯜꯂꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯔꯤꯕꯗꯣ ꯅꯨꯄꯥ ꯌꯥꯝꯅ ꯃꯥꯟꯖꯅꯤ ꯑꯗꯨꯝꯅ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯅꯣꯟꯖꯒꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠ ꯊꯕꯛꯅ ꯎꯠꯂꯨ ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯣ ꯆꯤꯟꯈꯛ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ ꯑꯗꯨꯅ ꯊꯕꯛꯅ ꯎꯠꯂꯨ ꯎꯠꯀꯦ ꯑꯩ ꯁꯣꯏꯗꯅ ꯎꯠꯀꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯆꯠꯀꯅꯨ ꯌꯨꯝꯁꯤꯗ ꯑꯩ ꯏꯇꯣꯝꯇ ꯀꯔꯝꯇ ꯂꯩꯍꯧꯒꯅꯤ ꯏꯃꯥ ꯏꯄꯥ ꯁꯥꯒꯩꯅ ꯏꯟꯊꯣꯛꯂꯕꯤ ꯑꯩꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯒꯅꯤ ꯑꯩꯒꯤ ꯆꯠꯐꯝ ꯂꯩꯇꯦ ꯆꯪꯖꯐꯝꯁꯨ ꯂꯩꯇꯦ ꯅꯪ ꯅꯠꯇꯅ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯅꯪꯗꯤ ꯑꯩꯕꯨ ꯑꯣꯠꯄꯅꯦ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯂꯣꯌꯥ ꯊꯕꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯦꯝꯃꯤ ꯅꯨꯡꯁꯤꯅ ꯊꯦꯝꯃꯤ ꯅꯪꯒꯤ ꯑꯋꯥꯕ ꯂꯣꯏꯔꯕꯅꯤ ꯀꯞꯀꯅꯨ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯗꯧꯕꯅꯤ ꯅꯪꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃꯇ ꯑꯩꯅ ꯁꯤꯟꯊꯍꯜꯂꯣꯏ ꯀꯞꯂꯤ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯑꯄꯦꯟꯕ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯟ ꯊꯕꯥ ꯀꯞꯂꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯃꯥꯒꯤ ꯑꯋꯥꯕ ꯃꯄꯨ ꯃꯍꯥꯛꯅ ꯎꯕꯤꯔꯦ ꯈꯜꯂꯨꯕꯗ ꯍꯔꯥꯎꯕꯅꯁꯨ ꯃꯊꯃꯣꯏꯗ ꯍꯟꯅ ꯍꯟꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯕꯨ ꯊꯥꯒꯠꯆꯔꯝꯃꯤ